Chief Minister ngasi Delhi dagi Imphal da halaklagani NPP gi MLA mari singda portfolio pibagi wafamdi laikhai tadre. Amaromda Chief Minister N Birenbu India pumnamaki oina Jet plus CISF security Piragani haina ngasi India government gi Ministry of Home Affairs na Laothokhre. Khudaktagi N Birenbu India pumnamaki oina Jet plus CISF security pinaba mari lainaba singda ministry na khangankre. Atopa paw amada quarantine dagi Hankhibi Nupimacha ama positive oire. Ukhrul gi quarantine center da mathau tawba security personnel ama ngarang COVID-19 positive oikibaga loinana district asida COVID-19 positive case chamaga yankhai humdoi sure. Amaromda Ukhrul gi Greenland da laiba Delhi dagi halakpa Nupimacha ama institutional quarantine center da numit 13 ni lairaba matung amuk village quarantine center da numit 13 ni amaga lairaga numit 19 ni suduna sample gi result phangduna mayumda hankraba matung mathangi numita COVID-19 positive oire haina Laothokhre. Phibam adu lakpadagi Ukhrul DC Joseph Paulin Kamsona Ukhrul gi Greenland area containment zone oire haina Laothoktuna athingbasing thamkhre. Pawgi likhun amagi matung inna ngarang COVID-19 positive oire haina confirm tawkhraba security personnel adu Ukhrul gi Wino Bazar da leiba Ukhrul Higher Secondary da hangba community quarantine center da mathau tawbani. Mahak tharaga security personnel mari me kuntaruk tagi quarantine center adu da duty tawrakpani. Positive oiraba personnel adu lok lahau khara khara tawrakpadagi June 19 da mahaki sample collection tawkhibani amade ngarang result lakpada positive oire haiba khangmani. Khudakta security personnel mari mag quarantine center adu dagi evacuate tawkhre haire. Personnel adu gi sample anirak suba oina test tawnabak lawkhre haire. Quarantine center adu da hojik punna inmate nifu laire. Ukhrul District Hospital dagi phangba pawgi matung inna police personnel adu tharaga ngasi phawbada district asida positive case masing chamaga yankhai humdoi sure amade yankhai mangana phakre. Hojik Ukhrul Covid Care Center da miyo yankhai treatment chathari aduga 15 amana Ukhrul District Hospital ge isolation ward lairi haire. Chief Medical Officer Ukhrul Kapangring na phongdorpagi matung inna district asigi Covid patient singda matik chaba treatment pibaga loinana makhoigi haksangi phibam akaiba mata leite haire. Loinana 18 hengatuna state asigi oina apunba positive case sing lising amaga chani humudra mapan yaure. Laiset asigi wangangloi amasung health department gi additional director Dr. Khoirom Sasikumar mangang na thadorokpa cherol amagi matung inna laiset asigi hojik active case 7humdoi ni aduga fakhibana 713 yaure haina su cherol aduda panmaga loinana phagatpagi changcha da 95.6 ama taruk ni haire. Laiset asina nabadagi hojik isolation ward thamlaga layang liva sing asina rims ta taraga taruk jenims ta chamaga manga DH Bisnupur manga Yunako chahumga mari TK Youthland Resort Ukhrul Nifuga mari DH Isolation Ukhrul Mapan Tamenglong Higher Secondary School Humbudraga Mathoi Triple C Senapati Kuntraga Taret Triple C Kakching Mapal DH Thobal Taraga Manga IGNTU Makhan Ani aduga atopa quarantine center singda Nifuga Manga lairi haire.